mayambu ahanbamaktada Manipuri wari yumjauna mayambu amukka hana punemjari ngasisu aikoina tabada yamna tu sunglaba akiba phanglaba wari mai koina mayamgidamakta ni haidana puduna laksari wari asi lithokjarapa matamda soikhilangkiba yawrabasu mayamna pukchal chauna ngakpiyu wari asi hingliba natraga laikhidraba kanagumba amataga mari lenana ijaba wari nasadi bhapna mapung phana sagasaduna ijarakpa wari amakhakni channel asi mapung phanba matamda domadomna like amadi subscribe share tobiramu haiduna jari phare mayam adudi wari asi haunaba tawjaraklage wari asi gi mami khulgi pukhri asauba kalen thagi sakhraba matamni khullaika gi miyoi sing asi amaga pulap chabun phaminaduna lampak masi kharada makhoisu wari watai sanari khulgi ahlamana sumna hai yengo aina ahal oire haidana mase hainingba haibanati khulaika sida toti taraktribasi yamna wari turel thangba maike somde sing sokpa satpasisu angang nupi sing asisu yamna wana thengnai khongang khulam tawba matamda athu akai gi tawrakpadasu turel ki sing sizna baibasi khara sulapna satpanina yamna khudong sadre aduna aina haijaningbadi lampak asigi mataida khara sathoklaga khulgi pukhri asoba ama tawraga thamsi haibani angang sing kai kra kumdanaba khara wangna khagalaga su thamba yai asumna hairakpaduda laikagi halamana aisu masisi yaningi khul asigi pukhri asoba ama thamba haibasi tangai mak phadarabra khalli laikai sidama ama tholakpa matamdasu deba karama ama tholakpa matamdasu madudagi sing khalaga dumak sizinaba yai turel tana satpa haibadudi onthoknasu yamna sangkhre lapsu lapkhre ising sokpa satpadasu yamna waba haibadu wainaribani aduna masigi wafam ase aisu yajaningi asum tawdana mathang pukhri sabase pami hai pamdi hai mathang makhoisu hainarakle kona thangda kana khulasida pukhri asauba tawba pami haidana mayam ase warep lauraba matungda tawbana hena pami haidana mayam ase yanari laikai dugi member na mayam ai karigumba khrata haijage khulasigi pukhri tawba se mayam nasu yanarabanina ai athoba matamda tawnabo hotnajarki laikai gi pradhan amadi khul laikai sigi lairiba miyam pumnamak singnasu mateng khra pangbi pradhan da so ai pausing asi hajaragi asum tawdana mayamna yanaraba matungda pukhri asauba se tawba yanari asumna makhoi warep kaya maromama launaraba matungda masa gi mayum dahankre pukhri asauba tawduriba lampak asigi mayoknabada lairiba ibo sabohegi yumda numidang wa khara khanai ibo sobagi nupi asangbiga khulgi pukhri asoba tawgani harisi masi aisu yaningi aduda lampak masi sida tawgadoribasi kai thodok thokadaba leiba sanu adubu kai thodok thokadaba lei amuk haigadoribano aigi wakhaldadi kaisubo thoina kaiba laitabra khalli ai pukhri ama tawba amadi thabak thoram tawba haibasi lamjaga tugi matek singado yengba tabanine kanana khangba fataba thabak mamang thaki matamta tawba yawram labadi khudong thiba soidana tagadoribani ado yari aikhoina yengsilubagi mathau tadi khulgi laikai sing ahal sing meyam ma leiri makhoina mara yengthoklaga adum tawjara sanida khulasigi pukhri ma leitaba haibasisu nungai taba sani hana toti kabak laksarambadusu amata lakhidre kaidorabano khangdre water supply ni haidana leiriba sing asisu ai sumadu khalli aduda sigi tawgadoriba thabak sing asi araiba thabakti oiroi hana laigi tingi maramda khara yeningi adubu aikhoina hairurabadi angang ne haidana mawa amata loroi khulla sigi leiriba club ki member sing amadi khulla sigi laikai gi naha sing ahal sing pulap tawgadoribani aikhoidi asum kumhai oina yengba haibaduni hoi yare si karibu tawduino aikhoina adum tumasi haidana numitugi ahingi matamni ibo saubudo mapal thokluge haidana mapal da tholai lampak aduge he mayokna badalai riba yumama oibanina nungsisu yamna kalli ibo saubana mapal tholuraba matungda mahaksi imungda sangge haidana mongol tamna lakpa tanjani lampak lai riba maike somda ngang khara koilang duna sanabugumna makhol khara tarakle kaida gi angang no hausi pu angang gi makhol tarakli basibu
ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯅ ꯂꯝꯄꯥꯛ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯝꯄꯥꯛ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝ ꯑꯁꯤꯗꯤ ꯃꯩꯁꯨ ꯑꯃꯠꯇ ꯊꯥꯟꯗꯕꯅꯤꯅ ꯄꯨꯡꯃꯝ ꯃꯝꯃꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯏꯔꯨꯞꯇꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯏꯕꯣꯆꯧꯕꯅ ꯇꯥꯔꯛꯏ ꯃꯗꯨꯗ ꯏꯕꯣꯆꯧꯕꯅ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯆꯣꯡꯊꯗꯅ ꯁꯥꯟꯅꯔꯤꯕꯁꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯔꯥ ꯊꯣꯛꯑꯒꯗꯤ ꯌꯦꯡꯉꯔꯣꯏꯒꯦ ꯀꯣꯟꯊꯣꯡ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯂꯦꯞꯄꯒ ꯌꯦꯡꯉꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯉꯤ ꯏꯕꯣꯆꯧꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯛꯂꯤ ꯏꯕꯣꯆꯧꯕꯅ ꯃꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯇꯥꯕ ꯑꯣꯏꯔꯗꯤ ꯂꯝꯄꯥꯛ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯏꯁꯤꯡꯁꯨ ꯂꯩꯒꯗꯕꯅꯤ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛꯇ ꯆꯤꯡ ꯄꯔꯦꯡ ꯁꯥꯡꯅ ꯑꯃ ꯂꯩ ꯆꯤꯡꯈꯣꯡ ꯊꯪꯕ ꯁꯔꯨꯛꯇꯅꯤ ꯃꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯁꯤ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛꯇꯅ ꯏꯕꯣꯆꯧꯕ ꯍꯣꯏꯒꯤ ꯁꯣꯔꯣꯛ ꯂꯩ ꯁꯣꯔꯣꯛ ꯑꯁꯤ ꯈꯜꯂꯒ ꯏꯕꯣꯆꯧꯕ ꯍꯣꯏꯒꯤ ꯌꯨꯝꯁꯤꯅꯤ ꯑꯗꯨꯒ ꯌꯨꯝ ꯃꯊꯪ ꯂꯣꯏꯅ ꯇꯥꯟꯅꯔꯤ ꯏꯕꯣꯆꯧꯕꯅ ꯇꯁꯦꯡꯕꯃꯛꯀꯤ ꯑꯉꯥꯡꯁꯤꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯠꯇ ꯂꯥꯡꯐꯝ ꯊꯣꯛꯇꯦꯗ ꯑꯁ ꯑꯩ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯄꯁꯤꯗ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯨꯁꯦꯟ ꯃꯨꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯪꯕꯤꯁꯨ ꯏꯕꯣꯆꯧꯕꯅ ꯈꯪꯕꯗꯨꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁꯪꯕꯤꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯨꯔꯤꯕꯅꯣ ꯂꯥꯎꯁꯤ ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯁꯤꯜꯂꯥꯎ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯃꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗꯣ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯛꯏ ꯏꯃꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯏꯕꯣꯆꯧꯕꯅ ꯁꯤꯗ ꯐꯝꯃꯨꯁꯦ ꯅꯪꯕꯨ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯪꯕꯤꯅ ꯀꯥꯏꯗꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯁꯨ ꯇꯥꯗꯅ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯤꯅꯦ ꯀꯥꯏꯗꯒꯤꯅꯣꯗ ꯑꯩꯗꯤ ꯑꯃꯠꯇ ꯇꯥꯗꯦ ꯑꯁ ꯂꯝꯄꯥꯛ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯆꯦꯜ ꯆꯦꯜꯂꯒ ꯁꯥꯟꯅꯔꯤꯕꯁꯤ ꯅꯪ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏ ꯋꯥꯅꯤ ꯑꯁ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯁꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯄꯨꯈ꯭ꯔꯤ ꯃꯥꯟꯕ ꯏꯁꯤꯡ ꯂꯩꯕ ꯑꯃꯗ ꯆꯣꯡꯊꯗꯅ ꯃꯌꯥꯝ ꯑꯁꯤ ꯀꯣꯏꯁꯥꯟ ꯁꯥꯟꯅꯔꯤꯕꯁꯤ ꯅꯪ ꯑꯃꯠꯇ ꯇꯥꯗꯦ ꯑꯋꯣꯏꯕ ꯃꯣꯏ ꯄꯥꯕ ꯑꯩ ꯑꯃꯠꯇ ꯇꯥꯗꯦ ꯑꯗꯨꯗꯤ ꯑꯩ ꯏꯊꯟꯇ ꯈꯛꯇꯅ ꯇꯥꯕ ꯇꯥꯔꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯨꯔꯕꯗꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤ ꯁꯥꯎꯅꯤꯡꯉꯛꯄ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯦ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯃꯣꯏ ꯄꯥꯕꯁꯨ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯍꯥꯏ ꯋꯥꯅꯤ ꯇꯥꯗꯒꯕꯨ ꯑꯩꯅ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯊꯣꯛꯂꯒ ꯌꯦꯡꯂꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯇꯥꯕꯗꯨꯅꯕꯨ ꯌꯦꯡꯉꯤꯁꯤꯅꯤ ꯑꯁ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯀꯣ ꯐꯔꯦꯁꯤ ꯑꯗꯨꯝ ꯇꯨꯝꯊꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡꯗꯤ ꯄꯨꯈ꯭ꯔꯤ ꯇꯧꯅꯕ ꯃꯈꯣꯏꯁꯨ ꯖꯇ꯭ꯔꯥ ꯍꯨꯟꯒꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯖꯥꯠ ꯌꯥꯝꯅ ꯍꯥꯏꯅꯧꯕꯅꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯇꯧꯔꯛꯂꯕꯁꯨ ꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯄꯥꯛꯅ ꯁꯤꯖꯤꯟꯅꯒꯨꯝꯁꯤ ꯑꯗꯨꯗꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯒ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯁꯤ ꯃꯁꯤ ꯇꯥꯅ ꯆꯠꯂꯒ ꯑꯗꯨꯝ ꯏꯁꯤꯡ ꯑꯁꯤ ꯁꯣꯛꯁꯤ ꯑꯁ ꯃꯣꯏ ꯄꯥꯕ ꯇꯥꯕ ꯌꯥꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨ ꯈꯨꯜ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ ꯁꯤꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯇꯨꯔꯦꯜ ꯋꯥꯡꯃꯁꯤꯗ ꯑꯗꯨꯝ ꯆꯠꯂꯒ ꯏꯁꯤꯡ ꯁꯣꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ ꯅꯨꯄꯤ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯁꯤꯒꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯅ ꯁꯥꯈꯤꯅ ꯎꯕ ꯐꯪꯏ ꯑꯐꯕ ꯑꯣꯏꯔꯗꯤ ꯐꯩ ꯐꯠꯇꯕ ꯉꯥꯛꯇ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯅꯥꯀꯣꯡ ꯑꯁꯤꯅ ꯀꯩꯅꯣ ꯈꯔ ꯇꯥꯔꯛꯄꯁꯤꯗ ꯑꯩꯁꯤ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯛꯏ ꯑꯁ ꯌꯥꯔꯦꯁꯤ ꯅꯤꯄꯥꯅꯕꯨ ꯑꯗꯨ ꯌꯥꯝꯅ ꯀꯤꯒꯟꯕ꯭ꯔꯣ ꯇꯨꯝꯊꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯏꯕꯣꯆꯧꯕ ꯈꯛꯇ ꯇꯥꯕ ꯑꯣꯏꯔꯝꯃꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯈ꯭ꯔꯤ ꯇꯧꯅꯕ ꯃꯈꯣꯏꯁꯨ ꯖꯇ꯭ꯔꯥ ꯍꯨꯟꯗꯨꯅ ꯀꯩꯅꯣ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯌꯦꯡꯅꯩ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯠꯁꯥꯕꯤ ꯑꯃꯃꯝ ꯂꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯅꯔꯛꯇꯨꯅ ꯇꯧꯕ ꯍꯧꯔꯛꯂꯤ
ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕ ꯍꯧꯔꯛꯄꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯑꯃꯅ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯃꯤꯠ ꯂꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯁꯨ ꯐꯩ ꯊꯕꯥꯜꯁꯨ ꯐꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯄ꯭ꯔꯙꯥꯟꯁꯤꯅ ꯇꯧꯍꯜꯂꯤꯕꯁꯤ JCBꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯑꯃꯨꯛꯇꯪꯗꯤ ꯍꯪꯕꯅ ꯐꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯦꯝꯕꯔ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯍꯌꯦꯡꯗꯒꯤꯗꯤ JCB ꯑꯗꯨ ꯂꯥꯛꯂꯒꯗꯕꯅꯤ ꯑꯗꯣ ngasi oinadi numit laurabani na pukhri asigi saugada sang ado madu saurакpa aikhoisu kharadi tawkhairamsi hayeng mapung oiba thabak adudi JCB na dum tawgadabani asigi thabak sing asi aikoina loina tawba haibadusu madu ngamba nati hoi kaka adum hek tawrasi natragadi aikhoisu loina thabak asi lainabani na wasu wagani aduga thabak tawpham chafam samata khangloi hoida ngasi gidi pukhri gi raw na koibasi 시각 떠람라가 까박 사박 아두가 하영득이 파자나 마뿡 파나 떠우바 호라가다바니 아시 하이라가 마코이 마야마시 와 싱아도 하이나라바 마뚱다 부크리에두기 아코이바도 떠우바 호락리 아숨나 숨 떠락바다 이보소보수 야위 이보소바 부크리에세 떠우바 마tamda 부크리에시기 라이박다 마학나 요 타바 호락바 마tamda 마사세 마파마랑 캉다나 앙앙 마야마마나 까빡이 콘젤 따락리 lairiba mayam sing asidi kanagumba amata swangang yawba nati ahal ngaktani kadom thangba sarukdagino angang kappagi makhol yamna taraida isasi sutu yamna songi kadai waidagino aina angang kappagi makhol tarakliba sing asi aibu amuktang laiduna yengsira nungthilgi matam sidabu kadaidagi angangno hokjipu angang kapa matam sunati aduga angangsu swai sida mata leiba nati asuk yamna kan angang kapagi makhol tarak pasibu haidana ibo sobu so angang kapagi makhol ado hemelakpa maram na mahaksu matai thangba saruk adu de tholakli mana ko ngado kan mensili asumna mensili ngai matam maduda khuladu gi tombi kauba nupi amana hema ibungo kaidawragi nangbo na ko ngado duk yamna kan mensili bado adumna tombi na hairakpada ibo sobana ine aigi nakong asi kaigumba ama adum tawri nakong asida hanjin aigi nakong asida tahaidraba khonjel mayam ama tarakpagum aigi sasida phawri ini se kasu thidokpa tawraida kari tara ibano ine khangdi aigi nakong asi tahaidraba khonjel mayam ama tarai ado nangbu ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯈꯤꯒꯗꯧꯔꯤꯕ꯭ꯔꯣ ꯏꯅꯦ ꯁꯨꯕꯕꯨꯗꯤ ꯁꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗ ꯅꯥꯀꯣꯡ ꯑꯁꯤ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯤ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯏꯕꯣꯆꯧꯕ ꯅꯪꯅ ꯇꯥꯏ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯏꯅꯦ ꯃꯤ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯍꯩ ꯅꯠꯇꯦ ꯏꯅꯦꯁꯨ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨ ꯍꯣꯏꯅꯦ ꯐꯝꯒꯦꯅꯦ ꯏꯅꯦ ꯑꯩ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯇꯨ ꯌꯥꯝꯅ ꯆꯣꯡꯉꯤ ngarang nahandasу kaikeno aigi mit asina yamna ui masigi pukhri tawriba jaga asi karigumba kharadi adum tawgadaba mali ai ngasai makhadagi pukhri ase tawba horapa matamda atai kanagumba amatadi tadaba mali aidi aigi sasi angang kapagi makhol ase asuki matik yamna hongna te madugi sumathekta nupa amana tawganu nakhoina tawriba thabagado tawganu haidana khonjel amana su yamna kana thingbagum tawi ni aidi sasi laifam chafam amata khangdri ihe kasu tawroisi khulasi laigi tingi khara khuram tho augdrabara ine adu made asu thoidokpa khangsadri sida tawri bani haidana tawri basing asi aidi sasi kaya pamdida mamang thakki matam dasu aina aigi nupi dasu haikibani sigi khulasi sigi makha thangbada lairiba turel asida dum soksi haidana aigi nupi asangbi dasu dum haibani adubu wagani haidana mayam asi amata su yanaroidaba ai ithanta khaktana su angawba tagadaba thabak oibanina ai su khulai kai na tawsi hairibasi adum yakibani ini khulai kai si masigi pukhri asi karigumba kharadi adum tawgadaba mali adubu phare tawraga muktang yengtho asi laigi tingi maramda khara khuram thoklabasu adum yaidana hoini
ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯆꯧꯕꯗꯣ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯏꯊꯅꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯕꯗꯣ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯌꯨꯝꯁꯤꯡꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯏꯕꯣꯆꯧꯕ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯥꯏꯍꯧ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯂꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯨ ꯉꯝꯗ꯭ꯔꯕꯣ ꯏꯁꯥꯁꯦ ꯂꯥꯏꯍꯧ ꯈꯔ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ ꯏꯁꯥꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯤꯗꯣꯛꯂꯣ ꯊꯣꯡꯗꯣꯛꯂꯒ ꯑꯗꯨꯃꯛ ꯆꯥꯔꯁꯤ ꯏꯁꯥꯁꯤ ꯂꯣꯛꯁꯦ ꯈꯔ ꯇꯧꯒꯗꯕꯒ ꯄꯨꯡꯆꯤꯛ ꯆꯤꯛꯂꯦ ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯈꯔꯁꯨ ꯁꯨꯔꯨꯕꯅꯤꯅ ꯏꯁꯥꯁꯤ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯊꯣꯡꯗꯣꯛꯑꯒ ꯊꯤꯔꯒ ꯆꯥꯔꯁꯤ ꯏꯁꯥꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯉꯝ ꯑꯃ ꯏꯄꯥꯡ ꯄꯥꯡꯗꯅ ꯏꯁꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯉꯁꯥꯏ ꯄꯨꯈ꯭ꯔꯤ ꯇꯧꯔꯨꯕꯗꯣ ꯅꯁꯥꯗꯨ ꯍꯜꯂꯛꯑꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯉꯁꯥꯏꯗꯣ ꯄꯨꯈ꯭ꯔꯤ ꯇꯧꯕꯗꯣ ꯑꯩꯁꯨ ꯌꯥꯎꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯄꯨꯈ꯭ꯔꯤ ꯇꯧꯕꯗꯣ ꯆꯨꯝꯅ ꯈꯛꯇꯪ ꯇꯧꯕꯗꯣ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯪꯗꯦ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯠꯇꯅ ꯍꯦꯛꯇ ꯇꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯇꯥꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗ ꯂꯣꯏꯅ ꯇꯝꯂꯤ ꯃꯗꯨꯗ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯕ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯕꯨ ꯀꯩꯗꯧꯔꯨꯅꯤ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯦꯗꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯆꯧꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯔꯛꯂꯦ ꯅꯨꯄꯤ ꯑꯩ ꯏꯁꯥꯁꯤ ꯂꯩꯍꯧꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯅꯪ ꯗꯨꯀꯥꯟꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯨꯒꯦꯔꯥ ꯍꯣꯏ ꯂꯩꯔꯨꯒꯦ ꯍꯥꯏꯔꯒ ꯑꯁꯪꯕꯤꯁꯨ ꯗꯨꯀꯥꯟ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯐꯅꯤꯗ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯩꯗꯤ ꯏꯁꯤꯡ ꯁꯤꯡꯅꯈ꯭ꯔꯦꯗ ꯐꯔꯦ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤꯗ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯅ ꯇꯝꯃꯨꯔꯒ ꯃꯈꯣꯏꯅ ꯚꯥꯞ ꯐꯠꯇꯅ ꯈꯟꯈ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯆꯧꯕꯗꯨꯁꯨ ꯃꯁꯥꯗꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯁꯪꯕꯤ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯁꯪꯕꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕ ꯍꯧꯔꯛꯂꯤ ꯑꯁꯪꯕꯤꯅ ꯀꯗꯥꯏꯗꯒꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯌꯩꯔꯛꯂꯤꯕꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯩꯔꯒ ꯌꯦꯡꯁꯤꯔꯥ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯁꯣꯝꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯣꯝꯗꯒꯤ ꯃꯥꯜꯂꯤꯗ ꯃꯥꯅꯤ ꯍꯥꯏꯔꯒ ꯁꯣꯝꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯨꯝꯅ ꯁꯥꯟꯅꯔꯤꯕꯗꯣ ꯑꯁꯪꯕꯤꯁꯨ ꯎꯔꯦ ꯑꯁꯪꯕꯤꯅ ꯍꯧꯖꯤꯛꯄꯨ ꯂꯝꯄꯥꯛ ꯃꯌꯥꯏ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯣꯝꯗ ꯀꯅꯥꯅꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤ ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯪ ꯆꯪꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯒꯤ ꯏꯆꯤꯛ ꯆꯤꯛꯂꯕ ꯃꯐꯝ ꯖꯒꯥꯁꯤꯗ ꯅꯈꯣꯏꯅ ꯂꯥꯡꯉꯤꯕꯁꯦ ꯀꯅꯥꯅꯣ ꯅꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯑꯁꯪꯕꯤꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯑꯁꯪꯕꯤꯅ ꯀꯩꯅꯣꯗ ꯑꯩꯅ ꯂꯥꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯨꯝꯂꯛꯇꯦꯗ ꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯁꯤꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯈꯟꯊꯕꯗꯧꯗ ꯑꯁꯪꯕꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯁꯪꯕꯤꯅ ꯀꯅꯥꯅꯣ ꯂꯝꯄꯥꯛ ꯑꯁꯤꯗ ꯂꯥꯡꯕꯒꯨꯝ ꯇꯧꯏꯕꯁꯦ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯜꯁꯤꯡ ꯑꯗꯨꯃꯛ ꯇꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯪꯕꯤꯁꯨ ꯂꯦꯞꯄ ꯂꯩꯇ ꯑꯗꯨꯃꯛ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯂꯛꯄꯅ ꯉꯁꯥꯏ ꯃꯈꯩ ꯂꯥꯡꯕ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯪꯕꯤ ꯃꯁꯥꯗ ꯉꯛꯂꯤ ꯑꯁꯪꯕꯤꯅ ꯀꯅꯥꯅꯣ ꯁꯤꯗ ꯂꯥꯡꯕ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯝꯕ ꯇꯥꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯉꯥꯡ ꯑꯃ ꯐꯠ ꯂꯥꯟꯗꯨꯅ ꯅꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯑꯁꯪꯕꯤꯁꯨ ꯍꯥꯏꯐꯦꯠ ꯃꯈꯣꯜꯈꯔ ꯇꯥꯍꯧꯔꯤ ꯑꯁꯪꯕꯤꯅ ꯀꯅꯥ ꯑꯉꯥꯡꯅꯣ ꯑꯁꯪꯕꯤꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯑꯁꯪꯕꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯛꯄ ꯍꯧꯔꯕꯅꯤ ꯑꯁꯪꯕꯤꯅ ꯂꯝꯄꯥꯛ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕ
ꯑꯗꯨꯒ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯠ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ? ꯋꯥꯈꯜꯅꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯔꯒ ꯑꯁꯪꯕꯤꯁꯨ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯃꯌꯨꯝ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯀꯥꯟ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯨꯝꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯆꯣꯡꯊꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯑꯁꯪꯕꯤ ꯃꯁꯥꯗ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯗꯤ ꯑꯃꯠꯇ ꯂꯩꯇꯕꯗꯨꯗ ꯏꯁꯤꯡ ꯃꯈꯣꯜ ꯇꯥꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯣꯡꯊꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯐꯪꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯁꯪꯕꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯑꯁꯪꯕꯤꯅ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤꯗ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯆꯣꯡꯊꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤ ꯑꯩꯕꯨ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯈꯤꯁꯤꯔꯥ? ꯑꯩ ꯌꯦꯡꯉꯔꯣꯏꯒꯦꯗ, ꯑꯗꯨꯝ ꯆꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯪꯕꯤ ꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯀꯞꯇꯅ ꯏꯟꯅꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯏ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯁꯪꯕꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯦ꯫ ꯑꯁꯪꯕꯤ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯣ ꯃꯗꯨꯒꯤ ꯄꯥꯡꯒꯜꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯒꯥꯜꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯑꯁꯪꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯨꯡꯗ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯝꯄꯥꯛꯀꯤ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯂꯝꯄꯥꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯁꯨꯔꯨ ꯅꯩꯈꯥꯏꯔꯒ ꯆꯠꯈꯤꯕꯒꯨꯝꯅ ꯁꯟꯅꯤꯜ ꯈꯔꯗꯤ ꯐꯪꯏ꯫ ꯑꯁꯪꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯒꯅꯤꯗ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯇꯁꯦꯡꯅ ꯇꯝꯅꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯏꯁꯥꯁꯤ ꯏꯁꯤꯡꯗ ꯆꯤꯡꯅꯩ꯫ ꯐꯔꯦ, ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯅꯤ꯫ ꯏꯕꯣꯆꯧꯕꯅ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯀꯗꯥꯏ ꯒꯨꯂꯤꯗꯣ ꯑꯩ ꯏꯁꯥꯁꯦ ꯂꯩꯍꯧꯅ ꯊꯛ ꯅꯤꯛꯂꯦ꯫ ꯁꯦ ꯑꯗꯣ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯒꯨꯂꯤꯁꯤ ꯆꯥꯕꯅ ꯐꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯇꯧꯁꯤ꯫ ꯀꯗꯥꯏ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯕꯗꯣ ꯄꯨꯊꯣꯔꯛꯎ, ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯒ ꯑꯩꯁꯨ ꯆꯥꯁꯤꯟꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯑꯁꯪꯕꯤꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯏꯕꯣꯆꯧꯕꯁꯨ ꯆꯥꯁꯤꯟꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯕꯣꯆꯧꯕꯅ ꯅꯪꯕꯨ ꯅꯁꯥꯗꯨ ꯏꯐꯤꯡ ꯐꯤꯡꯕꯒꯨꯝ ꯇꯧꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯣꯏꯄꯥꯕ, ꯉꯁꯥꯏ ꯑꯩ ꯍꯜꯂꯛꯄꯗ ꯁꯤꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯁꯪꯕꯤꯅ ꯂꯤꯊꯣꯔꯛꯂꯦ꯫ ꯑꯁꯪꯕꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯏꯕꯣꯆꯧꯕꯅ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯅ ꯅꯪꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯊꯦꯡꯅꯔꯛꯂꯕ? ꯐꯔꯦ, ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯇꯧꯒꯨꯝꯁꯤ ꯍꯥꯏꯔꯨꯕꯗ ꯏꯕꯥꯅꯤꯁꯤ ꯑꯉꯥꯎꯕ ꯇꯥꯒꯗꯧꯔꯤ꯫ ꯅꯪꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯥꯖꯈꯤꯗꯕꯗꯣ ꯉꯁꯤꯗꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯛꯂꯕꯅꯤꯅ ꯅꯪꯁꯨ ꯊꯥꯖꯔꯕ꯭ꯔꯥ? ꯌꯥꯔꯦꯁꯤ, ꯆꯥꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯡꯗꯣꯛꯎꯔꯣ, ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯁꯤ꯫ ꯍꯌꯦꯡꯗꯤ ꯄꯨꯈ꯭ꯔꯤ ꯇꯧꯕꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯊꯣꯛꯄ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯗꯅ ꯏꯕꯣꯆꯧꯕꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯣꯛꯂꯨꯔꯣ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯪꯕꯤꯁꯨ ꯊꯣꯡꯗꯣꯛꯂꯦ꯫ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯪꯕꯤꯅ ꯑꯗꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯍꯥꯏꯒꯨꯝꯁꯤꯗ, ꯏꯕꯥꯅꯤ ꯈꯛꯇꯪ ꯑꯉꯥꯎꯕ ꯇꯥꯕ ꯌꯥꯏ, ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯊꯦꯡꯅꯔꯛꯂꯕ ꯀꯥꯟꯗ ꯃꯈꯣꯏ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯈꯪꯂꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯈꯪꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯁꯅꯤꯗ꯫ ꯏꯕꯥꯅꯤꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯄꯟꯒꯨꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯜꯂꯒ ꯃꯍꯥꯛꯁꯨ ꯅꯣꯡꯃꯒꯤ ꯈꯔ ꯄꯩꯁꯥ ꯐꯪꯖꯔꯛꯄꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯖꯔꯤꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯣꯏꯅꯕꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯀꯩꯊꯦꯜ ꯆꯠꯄꯗꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁꯣꯔꯣꯛ ꯑꯁꯤ ꯃꯁꯤ ꯌꯧꯅꯕꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯞꯐꯤꯡ ꯂꯥꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯁꯥꯁꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯥꯛꯄꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝꯁꯨ ꯈꯔ ꯅꯝꯕ ꯍꯧꯔꯛꯂꯦ꯫ ꯊꯥꯗꯣꯏꯅ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯁꯥ ꯑꯄꯨꯝꯕ ꯃꯅꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯝꯈ꯭ꯔꯦꯗ? ꯀꯗꯣꯝꯗꯒꯤꯅꯣꯗ?
ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯅꯝ ꯑꯁꯤ ꯀꯗꯣꯝꯗꯒꯤꯅꯣꯁꯨ ꯈꯪꯗꯕ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯄ ꯂꯦꯞꯇꯦ꯫ ꯑꯁꯨꯝ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯆꯤꯜꯋꯥꯏ ꯌꯧꯔꯝꯗꯥꯏꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤꯗꯤ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ? ꯍꯧꯖꯤꯛꯄꯨ ꯁꯔꯤꯛ ꯃꯈꯣꯜ ꯑꯃꯗꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯒꯤ ꯃꯇꯝꯂꯥ? ꯊꯥꯗꯣꯏꯒꯤ ꯅꯥꯀꯣꯡꯗ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃꯗꯤ ꯁꯔꯤꯛ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯊꯥꯗꯣꯏꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯍꯥꯏꯗꯅ ꯂꯩꯗꯅ ꯌꯦꯡꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯊꯥꯗꯣꯏꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯍꯟꯖꯤꯟ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯈꯔ ꯊꯨꯅ ꯆꯠꯂꯕ ꯀꯥꯟ ꯑꯗꯨꯗ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯆꯤꯜꯋꯥꯏꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯥꯗꯣꯏꯅ ꯀꯩꯅꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤ ꯂꯥꯛꯄꯒꯨꯝꯅ ꯂꯝꯄꯥꯛ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯤꯕ ꯑꯁꯤꯅ ꯍꯥꯏꯔꯒ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯄꯔꯦꯡ ꯁꯥꯡꯅ ꯖꯒꯣꯏ ꯁꯥꯔꯒ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯁꯦꯠꯄ ꯇꯧꯗ ꯂꯩꯗꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯊꯥꯗꯣꯏꯁꯨ ꯎꯔꯛꯂꯤ꯫ ꯊꯥꯕꯜꯁꯨ ꯃꯉꯥꯜ ꯑꯣꯟꯊꯣꯛꯅ ꯐꯕꯅꯤꯅ ꯃꯉꯥꯜꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯑꯥꯗ ꯎꯔꯤꯁꯤꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯖꯒꯣꯏ ꯁꯥꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤꯗ, ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯁꯤꯗꯅ ꯀꯔꯤ ꯍꯧꯖꯤꯛꯄꯨ ꯃꯤ ꯖꯒꯣꯏ ꯁꯥꯕ ꯃꯇꯝꯂꯥ? ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯔꯒ ꯁꯨꯝꯅ ꯃꯆꯤꯜꯗ murum ꯁꯣꯟꯕ ꯀꯥꯟ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯈꯪꯗꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯃ ꯃꯍꯥꯛ ꯇꯝꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗꯨꯗ ꯊꯥꯗꯣꯏ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯅ ꯃꯍꯥꯛ ꯇꯝꯅ ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯏ꯫ ꯑꯁꯪꯕꯤꯁꯨ ꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯃꯥꯡꯂꯣꯝꯗ ꯁꯨꯝ ꯈꯔ ꯆꯠꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯈꯩ ꯉꯥꯏꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯂꯥꯛꯄꯒꯤ ꯍꯣꯔꯟ ꯑꯃ ꯈꯣꯡꯂꯛꯏ꯫ ꯊꯥꯗꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯁꯨ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯄ ꯂꯦꯞꯇꯦ꯫ ꯊꯥꯗꯣꯏꯁꯨ ꯒꯥꯔꯤꯗꯨ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯕ ꯀꯥꯟ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯇꯝꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯏ꯫ ꯒꯥꯔꯤꯗ ꯈꯔ ꯊꯨꯅ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯟꯖꯥꯟꯅꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯨꯛ ꯊꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯧꯕꯗꯤ ꯃꯁꯥꯗꯣ ꯉꯝꯗꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯅꯔꯛꯇꯨꯅ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯇꯧꯗꯨꯅ JCP ꯀꯧꯔꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯤ꯫ JCP ꯑꯁꯤ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯇꯨꯅ ꯃꯁꯥꯁꯦ ꯆꯤꯡꯊꯦꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ JCP ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯔꯒ ꯒꯥꯔꯤ ꯊꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯂꯩꯕꯥꯛ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯂꯕ ꯀꯥꯟ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ JCP ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯃꯈꯥꯗ ꯀꯥꯎꯊꯔꯦ꯫ ꯃꯁꯥꯗꯨꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯊꯔꯛꯂꯕ ꯀꯥꯟ JCP ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯋꯥꯈꯜ ꯏꯃꯥꯡ ꯂꯩꯈ꯭ꯔꯦ꯫ JCP ꯗ꯭ꯔꯥꯏꯚꯔꯅ ꯑꯩ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯇꯧꯔꯒ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯇꯧꯍꯟꯕꯤꯔꯣ꯫ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ JCP ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡ ꯑꯃꯒꯤ ꯈꯨꯠꯁꯥ ꯑꯃ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯑꯁꯤꯗ ꯊꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯃꯀꯣꯛ ꯃꯅꯥꯗꯨꯁꯨ ꯃꯀꯣꯛ ꯑꯁꯤꯁꯨ ꯏꯄꯠ ꯄꯠꯄ ꯃꯈꯩ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯄꯨꯝꯅꯝ ꯋꯥ ꯏꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯁꯤꯗꯩꯁꯤꯗ ꯑꯃꯨꯕ ꯄꯔꯦꯡ ꯁꯥꯡꯅ ꯑꯩꯒꯤ ꯃꯤꯠꯇ ꯆꯠꯄꯒꯨꯝꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤꯗ ꯆꯠꯄꯒꯨꯝ ꯎꯏ꯫ ꯑꯩꯁꯨ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯌꯥꯔꯗꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯕ ꯍꯧꯅꯔꯛꯂꯤ꯫ ꯇꯁꯦꯡꯕꯃꯛ ꯃꯁꯤꯒꯤ JCP ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯍꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯒꯤ ꯃꯃꯤꯠꯇ ꯄꯨꯡꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤꯅ ꯂꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ
ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯗꯨꯒꯤ JCB ꯊꯧꯕ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯇꯧꯔꯒ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯇꯪꯈꯥꯏꯃꯨꯛꯇꯤ ꯇꯧꯕ ꯍꯧꯔꯦ꯫ ꯏꯁꯤꯡꯁꯨ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ ꯇꯁꯦꯡꯕꯃꯛ ꯃꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ? ꯑꯩꯗꯤ ꯃꯁꯤꯁꯦ ꯇꯧꯕꯁꯤ ꯀꯌా ꯊꯣꯏꯅ ꯄꯥꯝꯗꯕꯅꯤ꯫ ꯈꯨꯜꯒꯤ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯁꯤꯁꯨ ꯂꯥꯏ ꯑꯃ ꯌꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥ ꯃꯊꯟꯇ ꯏꯕꯣꯆꯧꯕ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯀꯩꯅꯣ ꯊꯕꯛ ꯈꯔ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯈꯔ ꯅꯥꯕ ꯐꯔꯕꯣ? ꯉꯁꯤꯅ ꯈꯤꯇꯪꯗꯤ ꯁꯥꯁꯤ ꯌꯥꯡꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯡꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯁꯥꯁꯤ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯅ ꯐꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯁꯥꯗꯣ ꯈꯔ ꯑꯗꯨꯝ ꯍꯤꯗꯥꯛ ꯑꯁꯤ ꯆꯥꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯒꯗꯕꯅꯤꯗ꯫ ꯑꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ? ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯊꯣꯛꯂꯒꯁꯨ ꯌꯦꯡꯗ꯭ꯔꯤ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯇꯪꯈꯥꯏ ꯆꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯌꯦꯡꯀꯥꯗꯤ ꯂꯣꯏꯕ ꯌꯥꯏꯌꯦꯅ ꯃꯌꯥꯝ ꯑꯁꯤꯅ ꯄꯥꯅꯔꯤ꯫ ꯏꯁꯤꯡꯕꯨꯗꯤ ꯈꯔ ꯐꯥꯎꯒꯠꯄ ꯍꯧꯔꯦ꯫ ꯑꯩꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯩꯗꯤ ꯁꯥꯁꯤ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦꯗ꯫ ꯐꯔꯦ, ꯈꯨꯜ ꯂꯩꯀꯥꯏꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯅꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯃꯤꯔꯛ ꯇꯤꯟꯗꯕ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯍꯥꯏꯗꯕꯅ ꯐꯩꯗ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯇꯧꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯍꯦꯛ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯗ ꯃꯌꯥꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯩ꯫ ꯈꯨꯜ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯁꯪꯒꯥꯔꯦ, ꯃꯤ ꯇꯥꯕ ꯍꯧꯅꯔꯦ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯑꯁꯪꯕꯤ ꯅꯣꯡꯃꯇ ꯏꯁꯤꯡ ꯑꯁꯤ ꯊꯛꯄ ꯆꯥꯕ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯕꯣꯆꯧꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯥꯛꯁꯨ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯂꯝꯕꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯁꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗꯦ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯈꯥꯒꯠꯂꯤꯕ ꯃꯄꯥꯟ ꯋꯥꯏꯁꯤ ꯌꯣꯠꯀꯤ ꯖꯂꯤꯅ ꯈꯥꯒꯠꯂꯤ꯫ ꯏꯕꯣꯆꯧꯕ ꯁꯨꯝ ꯂꯥꯛꯄ ꯀꯥꯟ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯤ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯆꯠꯅꯔꯝꯗꯦ꯫ ꯅꯍꯥꯟꯈꯩ ꯃꯇꯝꯗꯗꯤ ꯈꯨꯜ ꯑꯁꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯝ ꯂꯥꯡꯕꯅꯤꯗ, ꯑꯗꯨꯒ ꯆꯠꯁꯨ ꯆꯠꯄꯅꯤ꯫ ꯅꯣꯡꯁꯨ ꯃꯪꯕ ꯅꯠꯇꯦ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯅꯔꯝꯗꯦ꯫ ꯂꯝꯕꯤ ꯑꯁꯤꯗ ꯏꯆꯤꯛ ꯆꯤꯛꯅ ꯆꯠꯂꯤꯕꯁꯤ ꯑꯩ ꯏꯊꯟꯇ ꯈꯛꯇ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯐꯩ, ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯨꯝꯁꯨ ꯌꯧꯒꯗꯧꯔꯦ, ꯑꯗꯨꯝ ꯆꯠꯂꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯆꯧꯕ ꯁꯨꯝ ꯃꯈꯣꯡꯅ ꯇꯞꯅ ꯂꯥꯛꯄ ꯀꯥꯟ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯐꯤ ꯁꯨꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯐꯪꯏ꯫ ꯏꯕꯣꯆꯧꯕꯅ ꯍꯧꯖꯤꯛꯄꯨ ꯐꯤ ꯁꯨꯕꯒꯤ ꯃꯇꯝꯂꯥ? ꯐꯤ ꯁꯨꯕꯒꯤ ꯃꯇꯝꯗꯤ ꯅꯠꯇꯦꯗ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯁꯤꯔꯥ? ꯃꯤꯑꯣꯏ 4-5 ꯂꯩꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯒꯦ ꯍꯥꯏꯔꯒ ꯏꯕꯣꯆꯧꯕ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯏꯕꯣꯆꯧꯕꯅ ꯁꯨꯝꯅ ꯆꯪꯂꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯐꯥꯎꯕ ꯍꯧꯔꯛꯄꯅꯤ꯫ ꯏꯕꯣꯆꯧꯕ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯋꯥꯏꯗ ꯌꯧꯔꯛꯂꯦ꯫ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯡ ꯂꯩꯕꯥꯛ ꯑꯃꯠꯇ ꯇꯥꯗ ꯄꯔꯦꯡ ꯁꯥꯡꯅ ꯍꯦꯛꯇ ꯂꯦꯞꯄꯒꯨꯝꯅ ꯎꯔꯛꯏ꯫ ꯏꯕꯣꯆꯧꯕ ꯃꯗꯨ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯨꯕ ꯃꯇꯝꯗ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯑꯃꯠꯇ ꯈꯪꯗꯦ꯫ ꯏꯕꯣꯆꯧꯕꯅ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ? ꯈꯨꯜ ꯑꯁꯤꯗ ꯐꯤ ꯁꯨꯕ ꯂꯩꯔꯤꯕ꯭ꯔꯣ? ꯄꯨꯈ꯭ꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯅꯗꯦ, ꯅꯈꯣꯏ ꯈꯔ ꯈꯛꯇꯪ ꯅꯠꯇꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯣꯆꯧꯕ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯑꯉꯥꯡꯁꯥ, ꯅꯈꯣꯏ ꯇꯥꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯕ ꯀꯥꯟ ꯑꯗꯨꯗ ꯃꯤꯁꯛꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯣꯛꯈꯦꯗꯅ ꯇꯧꯔꯒ ꯑꯗꯨꯃꯛ ꯉꯥꯡꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯏꯕꯣꯆꯧꯕꯁꯨ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯏꯕꯣꯆꯧꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯗꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯏꯕꯣꯆꯧꯕꯁꯨ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯤꯕ ꯇꯥꯔꯦꯗꯅ ꯁꯤꯗꯤ꯫ ꯑꯩꯗꯤ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯏꯃꯥꯡ ꯃꯥꯡꯂꯒ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯨꯔꯦ
ꯍꯥꯏꯔꯒ ꯏꯕꯣꯆꯧꯕ ꯑꯗꯨꯃꯛ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯀꯥꯔꯛꯂꯒ ꯏꯕꯣꯆꯧꯕꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯍꯦꯛ ꯀꯣꯟꯊꯣꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕꯗ ꯏꯁꯤꯡ ꯑꯗꯨ ꯋꯥꯡꯅ ꯀꯥꯈꯠꯇꯨꯅ ꯁꯣꯔꯣꯛ ꯃꯄꯥꯟ ꯋꯥꯏꯗꯨꯗ ꯃꯈꯣꯏꯒꯤ ꯁꯣꯔꯣꯛꯀꯤ ꯋꯥꯡꯃ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯒ꯭ꯔꯥꯎꯟꯒꯤ ꯃꯄꯥꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯨꯁꯤꯟ ꯃꯨꯅ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯒ ꯏꯕꯣꯆꯧꯕꯗ ꯃꯨꯟꯅ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯣꯆꯧꯕ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯃꯁꯥꯗꯣ ꯑꯗꯨꯝ ꯃꯥꯏ ꯂꯩꯗꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯕꯣꯆꯧꯕ ꯏꯃꯨꯡꯗ ꯌꯧꯔꯕ ꯀꯥꯟꯗ ꯏꯕꯣꯆꯧꯕ ꯃꯩ ꯑꯣꯛꯊꯣꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯆꯤꯊꯕ ꯇꯧꯗꯅ ꯂꯩꯊꯣꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯪꯕꯤꯅ "ꯑꯁ, ꯍꯟꯗꯛ ꯃꯔꯛ ꯈꯨꯜꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯊꯦꯡꯅꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯤ꯫ ꯐꯔꯦ, ꯑꯗꯨ ꯈꯪꯅ ꯉꯥꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯈꯔꯗꯤ ꯈꯪꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤ, ꯑꯩꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯆꯧꯕꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯃꯛ ꯄꯣꯊꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯣꯏꯅꯗꯨꯅ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯔꯥꯡ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯥꯗ ꯃꯤ ꯇꯥꯈ꯭ꯔꯦ, ꯏꯁꯤꯡꯗ ꯃꯤ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯉꯥ ꯏꯔꯣꯏꯅꯕꯗ ꯑꯉꯥꯡ ꯑꯃꯗꯤ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯏꯕꯣꯆꯧꯕꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜ ꯋꯥꯏꯗ ꯊꯣꯛꯂꯕꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯏꯕꯣꯆꯧꯕꯁꯨ ꯊꯣꯛꯇꯅ ꯌꯦꯡꯈꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ, ꯑꯗꯨꯕꯨ ꯁꯨꯐꯪ ꯐꯪꯗꯦ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯂꯨꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯃꯜꯂꯛꯇꯕꯗꯨꯗ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯦ꯫ ꯃꯥꯏꯕꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯊꯤꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯑꯉꯥꯡ ꯑꯁꯤ ꯐꯪꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯁꯥꯗꯨ ꯁꯤꯠ ꯅꯥꯜꯂꯤ꯫ ꯃꯥꯏꯕꯗꯨꯅ "ꯑꯉꯥꯡ ꯑꯁꯤ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕꯁꯤꯡꯅ ꯆꯦꯟꯕꯅꯤ꯫ ꯅꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯖꯒꯥꯁꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯖꯒꯥꯁꯤ ꯃꯐꯝ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ." ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯅ "ꯑꯣꯖꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯔꯒ, ꯍꯥꯏꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗꯕ ꯂꯩꯕ꯭ꯔꯥ?" "ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯑꯁꯤ ꯏꯁꯤꯡ ꯇꯥꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯃꯐꯝ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯍꯣꯡꯍꯟꯅꯤꯡꯉꯤ." ꯃꯥꯏꯕꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ "ꯑꯣꯖꯥ, ꯇꯧꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯍꯣꯡꯒꯗꯧꯔꯤꯕꯅꯣ? ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯐꯝ ꯖꯒꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯇꯤ ꯂꯥꯛꯄ ꯑꯣꯏꯅ ꯉꯥꯏꯔꯣꯗꯅ, ꯅꯈꯣꯏꯁꯨ ꯁꯔꯀꯥꯔꯒꯤ ꯄꯣꯠꯅꯤꯅ ꯈꯔꯁꯨ ꯇꯛꯁꯤꯜꯂꯨ꯫ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯖꯒꯥꯁꯤꯗꯤ ꯃꯐꯝꯁꯨ ꯆꯥꯗꯦ, ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯌꯥꯝꯅ ꯁꯣꯛꯄ ꯖꯒꯥ ꯑꯣꯏꯅꯁꯨ ꯇꯧꯏ." "ꯑꯗꯨ ꯑꯣꯖꯥꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯈꯨꯔꯝ ꯊꯣꯛꯂꯒ ꯑꯃꯨꯛꯇꯪꯗꯤ ꯐꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" "ꯑꯩꯅꯕꯨꯗꯤ ꯈꯨꯔꯝꯂꯒ ꯐꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ." "ꯑꯣꯖꯥꯅ ꯐꯅꯕ ꯑꯃꯨꯛꯇꯪꯗꯤ ꯇꯧꯕꯤꯌꯨꯕ." ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯅ "ꯑꯩꯁꯨ ꯑꯉꯝꯕꯤ ꯊꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯃꯃꯤꯠ ꯎꯁꯤꯟꯗꯨꯅ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯇꯧꯕ ꯌꯧꯗꯕ ꯈꯔ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤꯗ ꯍꯥꯟꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯤ ꯐꯣꯡꯕꯒꯤ ꯃꯇꯧꯒꯨꯝꯅ ꯆꯐꯨ ꯈꯔ ꯂꯩꯔꯤ꯫ ꯆꯐꯨꯁꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣꯈꯔ ꯃꯈꯨꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅ ꯂꯣꯜꯂꯝꯗꯕ ꯃꯔꯝꯅ ꯃꯄꯥꯜ ꯊꯣꯔꯛꯇꯨꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ." ꯃꯥꯏꯕꯁꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ "ꯑꯗꯨꯗꯤ ꯑꯣꯖꯥ, ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯆꯤꯡꯊꯣꯛꯂꯒ ꯀꯩꯅꯣ ꯈꯔ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯀꯗꯕ ꯂꯩꯕ꯭ꯔꯥ?" "ꯃꯈꯥ ꯇꯥꯅ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯂꯛꯀꯅꯤ, ꯃꯁꯤꯒꯤ ꯊꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯧꯗ꯭ꯔꯒꯗꯤ." "ꯐꯔꯦ ꯑꯣꯖꯥ, ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯆꯤꯡꯊꯣꯛꯄꯗꯁꯨ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤ꯫ ꯆꯤꯡꯊꯣꯛꯅꯕ ꯄꯥꯏꯞ ꯑꯗꯨꯁꯨ ꯄꯝꯁꯤꯡ ꯑꯗꯨꯁꯨ ꯂꯩꯇꯕ ꯃꯔꯝꯅ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯤꯡꯊꯣꯛꯂꯒꯦ ꯑꯣꯖꯥ."
ꯍꯣꯏꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯔ ꯈꯣꯏꯔꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯍꯥ ꯑꯅꯤꯈꯛ ꯆꯥꯛꯆꯥꯅꯔꯨꯕ ꯆꯠꯂꯨꯕ ꯃꯇꯨꯡꯗ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ ꯅꯍꯥ ꯑꯃꯅ ꯑꯃꯔꯖꯤꯠ ꯀꯧꯏ ꯑꯃꯅ ꯖꯣꯟ ꯀꯧꯏ ꯖꯣꯟ ꯑꯁꯤ ꯌꯨꯁꯨ ꯈꯔ ꯉꯥꯎꯗꯨꯅ ꯂꯥꯛꯄꯒ ꯑꯃꯔꯖꯤꯠꯇ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯉꯁꯤꯕꯨꯗꯤ ꯈꯔ ꯉꯥꯎꯏ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯀꯩꯅꯣ ꯈꯔ ꯁꯣꯟꯅꯔꯤꯕ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯉꯁꯥꯏ ꯃꯥꯏꯕ ꯆꯟꯗ꯭ꯔꯣꯅ ꯂꯥꯛꯇꯨꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯇꯧꯏ ꯍꯥꯏꯔꯤꯕꯁꯤ ꯑꯩꯗꯤ ꯀꯌꯥ ꯃꯁꯤ ꯊꯥꯖꯕ ꯅꯠꯇꯦꯗ ꯏꯇꯥꯎ ꯅꯪꯁꯨ ꯑꯗꯨꯃꯛꯇꯤ ꯍꯥꯏꯒꯅꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯇꯧꯅꯔꯕꯅꯤ ꯑꯗꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯖꯔꯕꯁꯨ ꯑꯩꯗꯤ ꯃꯁꯤ ꯀꯌꯥ ꯊꯣꯏꯅ ꯑꯄꯥꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯑꯉꯥꯡ ꯑꯗꯣ ꯏꯔꯣꯏꯕ ꯍꯩꯇꯦꯁꯨ ꯍꯥꯏꯅꯩ ꯏꯔꯣꯏꯕ ꯍꯩꯗ ꯉꯁꯥꯏ ꯏꯔꯣꯏꯕ ꯍꯩꯇꯅ ꯃꯈꯣꯏ ꯏꯔꯣꯏꯕ ꯁꯥꯟꯅꯔꯝꯃꯤꯗꯨꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯌా ꯊꯥꯖꯗꯦ ꯑꯗꯣ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪ ꯀꯨꯝꯊꯗꯨꯅ ꯌꯦꯡꯉꯨꯁꯤꯔꯥ ꯑꯃꯔꯖꯤꯠꯅ ꯏꯇꯥꯎ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯄꯥꯝꯗꯦꯗ ꯏꯇꯥꯎ ꯀꯨꯝꯗꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯟꯅꯁꯨ ꯃꯍꯥꯛꯀꯤ ꯑꯃꯔꯖꯤꯠ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯗꯣ ꯃꯗꯨ ꯅꯝꯗꯅ ꯁꯤꯡꯂꯤ ꯇꯁꯦꯡꯅꯃꯛ ꯑꯃꯔꯖꯤꯠ ꯄꯥꯝꯖꯗꯕꯅꯤ ꯖꯣꯟꯅ ꯏꯇꯥꯎ ꯑꯩ ꯏꯁꯤꯡ ꯃꯈꯥꯁꯤꯗ ꯀꯨꯝꯊꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯅꯠꯇ꯭ꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯪ ꯑꯗꯨꯃꯛ ꯂꯦꯞꯄꯒ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯀꯨꯝꯊꯗꯨꯅ ꯌꯦꯡꯒꯦ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯇꯧꯏ ꯍꯥꯏꯔꯤꯕꯗꯣ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯁꯨ ꯈꯔ ꯉꯥꯎꯅꯕꯅꯤꯅ ꯃꯕꯥꯅꯤꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯂꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯖꯣꯟꯅ ꯏꯇꯥꯎ ꯑꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯏꯗ ꯂꯩꯇ꯭ꯔꯅꯦ ꯑꯃꯔꯖꯤꯠꯁꯨ ꯏꯇꯥꯎ ꯂꯩꯕꯒꯨꯝ ꯇꯧꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯕꯨ ꯄꯔꯞ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯏꯁꯤꯡ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯔꯥꯡ ꯂꯥꯡꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯟꯅꯕꯒꯨꯝꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯎꯔꯛꯂꯤ ꯖꯣꯟꯅ ꯏꯇꯥꯎ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯈꯔ ꯁꯥꯟꯅꯔꯤꯌꯦ ꯑꯃꯨꯛꯇꯪ ꯀꯨꯝꯊꯔꯒ ꯌꯦꯡꯒꯦ ꯖꯣꯟꯁꯨ ꯂꯥꯏ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯖꯣꯟꯅ ꯏꯇꯥꯎ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤ ꯅꯪ ꯎꯕ꯭ꯔꯥ ꯑꯃꯔꯖꯤꯠꯁꯨ ꯎꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯣꯟꯗꯨ ꯏꯁꯤꯡ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯈꯥꯗ ꯀꯨꯝꯊꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯀꯤ ꯃꯃꯤꯠꯇ ꯀꯩꯅꯣ ꯃꯁꯤꯡ ꯈꯪꯗ꯭ꯔꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯎꯕ ꯍꯧꯔꯛꯂꯤ ꯃꯗꯨ ꯎꯕꯗꯨꯗ ꯑꯃꯔꯖꯤꯠꯅ ꯏꯇꯥꯎ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯁꯤꯗ ꯎꯔꯤꯕ ꯄꯔꯦꯡ ꯁꯥꯡꯅ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯅꯪ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯅꯨꯕ ꯖꯣꯟꯁꯨ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯨꯝꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯕ ꯀꯥꯟ ꯑꯗꯨꯗ ꯖꯣꯟ ꯑꯗꯣ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯤꯡ ꯃꯈꯥꯗ ꯆꯤꯡꯊꯔꯛꯂꯤ ꯆꯤꯡꯊꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯑꯃꯔꯖꯤꯠꯁꯨ ꯃꯈꯨꯠ ꯑꯗꯨ ꯄꯤꯔꯛꯂꯣ ꯍꯥꯏꯗꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯖꯣꯟ ꯑꯗꯣ ꯃꯈꯥꯗ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯖꯣꯟꯅ ꯃꯈꯥꯗ ꯇꯥꯈꯤꯕꯗꯨꯗ ꯑꯃꯔꯖꯤꯠꯁꯨ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯔꯖꯤꯠꯅ ꯀꯨꯝꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯏꯁꯤꯡ ꯃꯈꯥꯗꯨꯗ ꯑꯗꯨꯃꯛ ꯖꯣꯟ ꯑꯗꯣ ꯏꯔꯥꯛꯅꯗꯨꯅ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯖꯣꯟ ꯑꯗꯨꯁꯨ ꯊꯋꯥꯏ ꯃꯥꯡꯂꯕꯗꯨꯗ ꯑꯃꯔꯖꯤꯠꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯟꯕꯤꯌꯨ ꯃꯤ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯑꯁꯨꯝꯅ ꯂꯥꯎꯔꯕ ꯀꯥꯟ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯊꯣꯔꯛꯇꯨꯅ ꯖꯣꯟꯅ ꯇꯥꯔꯤꯕ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯀꯨꯝꯊꯗꯨꯅ ꯌꯦꯡꯅꯩ ꯑꯃꯔꯖꯤꯠꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯨ ꯉꯥꯎꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯁꯥꯗꯣ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯑꯁꯨꯝ ꯇꯧꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯀꯥꯟ ꯑꯗꯨꯗ ꯖꯣꯟ ꯑꯗꯣ ꯐꯪꯂꯤ ꯇꯁꯦꯡꯕꯃꯛꯇꯤ ꯖꯣꯟ ꯑꯁꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯃꯔꯖꯤꯠꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯅ ꯇꯥꯏꯅꯔꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯃꯛꯇꯤ ꯑꯃꯔꯖꯤꯠꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇ ꯀꯩꯅꯣ ꯈꯔ ꯎꯈꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯣꯟꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯌꯥꯝꯅ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯁꯨ ꯑꯃꯔꯖꯤꯠ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁꯇ ꯑꯁꯨꯝ ꯇꯧꯗꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯤ ꯁꯤꯃꯤꯅꯥꯁꯤ ꯊꯣꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ
mayam asisu satnaba amatang ngamlaktri. Madugisu mathakta tamnaba pumnamaksing pukri asida angang masa mayam sing asi ui haibado mayam sing asina toina ngangnaba horakle. Mayam asi pulna amuktang di wakhana si haidana wakhanaраklaba kana duda khulgi ahal amana sumna hai. Nahan maiba Sandrona hairamba pumnamaksing ado amuktang di aidi yengningi. Khulgi laikagi awana tariba pumnamaksing pukri asida taraga misimina tholapa mayam sing asi. Pukrigi manung thangba sarukta kaikeno khara lehawi haibado aidi nongalaga yengningbani adubu loina kaunakre. Ngasi aiba numit asida amuktang yenghaudragadi makha tabada soikhoi dasa phataba mayam ama tholakpa yai. Asumna mayam sing adusu yai haidana hainarakle. Club ki naharol sing adusu amuktang diwa khanaduna taurasi haidana hainarakle. Ising thoknaba pam adusu puraklaba matungda ising thokle. Aduga pukri manungda leiriba sapu ahingba mayam sing ado amaiba Sandrona laklaba matungda phajana yenglami. Amaiba Sandrona tu sigi leiriba sapu mayam sing asi sini khulla sida awana tahalibasi mamang thaki matamdasu kaikano yamna tawkhrabani. Adubu makoina sigi sapu mayam sing asi luna phumlamba maramna nakoida awana asinangbani. Phare haujikti aina laklabanina khulla sigi awana tadanaba aina kaikeno khara tawramlagi. Asi hairaga maibaduna mathang khuram lapa matamda yengbada yamna tu sunglaba angang masa singi khutmakak saru matek mayam ama yauraga leirami. Manam sing adusu asuki matik yamna pumba manam namthiba mayam ama tawrami. Mayam sing adusu naton mensin-mensindana loina khangnei. Asumna maiba Sandrona laigi tingi khara khuram thoklaba matungda pakna yaroidri haiba khangle. Amaiba Sandrona aina lai khuram le haibagi wani masigi thaudo asi mana manin khara naigadawri. Aina khurambagi wani masi pakna phabadi oiroidri. Phaba matamda matam asi onthokna kuina sangadawri. Laikai dugi ahal amana ojana phanaba amuktang khurambiu. Aikhoi gidi ojana tana laikai sida maiba matasu leiba nati. Khurambagi wabudi khuramagadabani aduda tho iba thodok sing asi lai khuramlaga phabadi phani haibabu maduda makha tabada sumasi khara sudum tawkhigadaba mali. Asi hairaga maiba Sandrona kaikano masilda su khara swalaba matungda maiba Sandrona hairai. Yengo khullaika sidaina tawgadaba thabak khara su leiri. Masi hana mamang thakta sanaramba leirik ama sudamak phanggadaba lei. Leirik ado pukri manung asida sesinna tarang amada phumduna lei. Laikagi nahasingna kumthaduna muktang thidragadi masi lai sanabasi mayek singna loisimba yaroidri. Asum tawdana tarang manungda yauriba leirik sing adusu numit nini humni sangna thire. Masigi marak asida laigi tingi su mayam ama tamnaba thingnaribani. Ahing khudingi angang mayam amana kappa aduga pukri asida sikraba thawai sing adusu ningam dana kappa mayam sing asi laikagi miyoi singna tabada kijaba haibado oikre. Asum tawdana numit nini humni sangduna thiraba matungda leirik ado phangle. Maiba Sandrona sigi leirik asini aina hairaklibasi masibo phanglabadi yaranida haidana Sandrona laigi tingi maramda khara swalaklaba matungda laikai sida awana tariba pumnamak sing asisu loina khangba ngamlaklei. Pukri manung asida angang mayam amana koilangduna sanai hairiba angang mayam ama thoktuna sanai hairibasi mamang thaki matamda angang masa phataba sing asi loina phumdana pukri thangba maike sumda loina tawkhibani. Masina maram oiduna angang sing asi thawai sing ado thoktuna sanarakpani. Hanadi pukri asida karigumba amata tawramdabani lampak oina leiringai matamda. Adubu lampak oina leiraba matamda pukri asi asuki matik yamna mana manin nairaklibasi pukri oina tawrubagini haidana maiba Sandrona hairami. Asum tawdana maiba Sandrona kaino khara yenglaba matungda laigi tingi maramda khara khuram thoklaba matung kaisu thoidokpa amata tawkhidri. Hana makhoina phanglakpa sapu sing adusu loina mai thadokri. Angangi saru polang yauramba sing adusu loina mai thadokraba kanda karigumba amatadi tawrakhidri. Adubu makha tarakpada tawraktanabani haidana leirik sing adusu mai thajingkri. Asum tawdana pukri asi hanagi matawgumna thakna sanaba tawduna aki akhang amata nangdana pukri asi sizinabada matik saraba pukri ama oikri.
ꯍꯥꯟꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯇꯧꯔꯛꯇ꯭ꯔꯕꯗꯨꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯊꯥꯒꯠꯅꯈ꯭ꯔꯦ ꯃꯥꯏꯕ ꯆꯟꯗ꯭ꯔꯣ ꯑꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫